Social media da fangjaba update post khara mayam da pathok sari ahan bada akorongan bakumana asumna fongdorakli running oisunu opposition oisunu officer oza guru oisunu maida paibi oisunu laikai club oisunu CSO oisunu mahairoi oisunu lairaba ina kunba oisunu oiningba oisunu hausik areibak mafurup kinena siba kidana lanthengna nena tholakliba singi thawna se henkibada laibak se loire si mahaijagi mahaki makha tarakbo oina asumna fongdorakli World War II gi criminal trial tawbada Nazi commander amada hangi nang naziu singbu asuk tamthina haliba kariginona mahaki pakum tabada ngaknaki ai ahan bada ziu singbu minungsi poklami adubu magi mamangda macha hatlaba matu hatlaba masi hatlaba isil inaw hatlaba fawba tumina masadang hingnaba haiduna lei onkhatlaga hanba ngamde sasan fawba masa sokluradi tanaraga wai moisidi misunate sa sunate yam tonba kanglupni hatpada papu roina hatpani hairaki asumna aikoi miteidasu maraibag mapurupse mai hauna saklaba misi mina maraksida koiba langba nungai thokpa ngamba laibaki furupki wakal machet ama fawba fawdriba singse sada hena tonba kangbuni next update ta Robin mangang khwairakpamna asumna fongdorakli maiteina lan hobani haibasi utta gi haiban natte sakliba lamaida petrol barrel oina haijalakpani sigumba wathi mayam se taraga isagi ireibak sida minai oina sumaina hingduna leiba tasengna pamdre tha amakhak free thadok piro angambaduna mapu oiza haurasano kukina hatkhre fare hatpa ngamkhidrabadi adugi matungda ingak sida thauri thuraga kangla mamangda hatpiro miya mangda laukthokliba sina isana tawba khuyek oizarage yamna pendre khangba tasengna ware khusa se prok theklaga khangba haidu oire haina thamoigi nuaitaba fongdorakli ta apokpi mama bu hek Saba masanupana thangna yanduna hatkhre Imphal West District ki Lamphel Police Station gi manung chana leiba sangai pro kabui khulda numidang pung 3 ni phurom taba matamda masanupana mama bu thangna yanduna hatkhre mama bu hatpada seasonary ba thang adu sa kakpada seasonaba thangni hairi laikhidraba mama adugi maming maduka mai sahi hompuga manga mapuroiba laikhidraba Assamese Ganesh Das kawi hairi thangna yanduna hatiba masanupa dugi mamingna Sanjib Das sahi kunga manga kawi hairi asiba haksang adu forensic science laboratory team laktuna crime scene yengsilaba matung rimski mirel sangda thamkhre loinana masanupa adu Lamphel police na laukhat gre hairi